lamgi wahuda leilon baifai kuki khulgi khunja singna khonsa khul naga village te tek chathrak pudam yoi kaya so kapan nangkhre khulgi lusing ba kaya fakhre lamgi wahuda leilong baifai kuki khulgi khunja singna khonsa khul naga village te tek chathrak pudam yoi kaya so kapan nangkhre khulgi chief chairman amasung secretary kuki singna fakhre hairi thawong adabu khonsa khul village authority na kan bamong de yaning da phongdorakli thodok asigi matang da police tagi phangba paw man hai leimakhong police station gi manung chana leiba Khonsarom Naga village amasung leilon baifai kuki village ani gi marakta lamgi wahudagi ngasi amuk nahuna na irang thoklakre chain neriba mafam aduda khonsarom khulgi khunjasing na excavator season aduna leibak temkhaibagi thabuk sathaki asigumba thabuk ama sathari haiba khangbadagi leilon baifai gi khunjasing na mafam aduda sangsilaki maduda khut thanarakpadagi asok apan khara yaunaki hairi atop pawgi likhun amana Phongdorak padang ngasi thokiba thodok adu de leilon baifai gi khunja singna khonsa khul naga village ke chief chairman amasung secretary faraga pukre hairi nakal amarom da thodok adu gi matang da ukrul times na khonsa khul village authority gi wafam paladuna tawraki ba report amana thodok adu ngasi numit yung matung minute taraga manga baroga minute taraga manga rom tabada misangi saklen lawraga lakhiba masing yamlaba kuki militants sing ikhang khangudana attack satharakibani tanja adu da khonsa khul naga village ki khunja sing lau singu amadi construction ga mari leina ba thabuk thorom sing pangthoklaga leiki ngarang asi khonsa khul naga village ki khunja sing na lone yaba mong da yum sanabagi damakta leibak temkhaibagi thabuk sataki maduda leimakhung police station da SI oiba kamgin boyfai ko police person amar laglaga kangpokpi district Magistrate na issue tawba document khara puthoraki loina na wafam asida April 2 dagi curfew thamle haiba wafam thamki pangthokliba thabuk leplabadi sel na singba kaya manglagani haiba wafam khunja sing da thamki hairi maduda SI kamgin bafai na leimuk police station da laglaga makhata na khanna khi hairi aduma pu ngasi khang khanghodana SI kamgin bafai yauna police person manga amadi kuki militant chamarum lakhi makhoina khul asi question laba matung isam samna leijaba khunja sing da tamthina phu wajaiba horaki maduda Khonsa khulgi chairman Adam Dirin mai chief Emson abon mai yauna khunja manga asok apan nangki etek adu sathaba loiraba matung da kuki militants sing na purokiba gari da asok pomiyoi sing namphu da faraga pukhi haina paw asina makhatari amarom da thodok adu da asok apan nangbadagi rimsta pukhatuna layeng sathariba khonsa khulgi chairman secretary chief ki phibam kokomi kangbu amana satuna yengsinki MSN asillaga Manipur da thokliba irang sigi waroisin purakna mitai amasung kuki wari sanakhre Manipur da thokliba irang sigi waroisin ama purakna bagi pandam da Ministry of Home Affairs na sillaga ngasi ahanbu oina mitai amasung kuki ani gi marakta wari sanakhre hairi hiram asigi matang dan National gi pause Hindustan Times ta phongdor pada report amana hai mitai amasung kuki purup ani gi marakta lainari ba yengthina bagi pibam asi loisinduna tungkoina sanaga da waroisin ama purukna bagi damakta ngasi New Delhi da wari sanakre Central Government gi thawrang makha da sathaki wari sanaki adu da All Manipuri United Clubs Organization amuko amasung Federation of Civil Society Organization Fox Manipur gi delegate taruk na mitai purup ki mahut sillaga saruk yaki kuki purup ki oina miyoi mapanna saba delegation amana kuki singi mahut sinki wari sanaba adu mitai amasung kuki ani gi marakta thasaba thamnana ba amasung amana amagi mateng phangnaba gi lambi ama yat pagaloina na Manipur da mahausa gi phibam puroknaba gi matang da akhanaba mideng thamki loina na Manipur gi law and order gi phibam ngak na thamnaba yauna purup ani gi marakta nungsi sanana puroknaba gi matang da su wari sanaba adu da yauki hairi wari sanaba adu da Ministry of Home Affairs ki maikai degi interlocutor oina AK Mistra amadi Intelligence Bureau gi thabuk tagi potharba special director su saruk yaki hain Hindustan Times ki pawasina makhata ki mitai bo aranba tanba manba wangang kaya media amadi social media da phongduk pirkano siko yelhumi kaya na tangtu leitan hingjaram ba iramdam asi haukiba 2023 gi May 2 gi tang 2 dagi kangluk masel gi marakta yeng thinarak pa asina maram oiduna sahi ani phajilak kadorba kuidrabani thokliba irang asina thakul humdoirom phajilak laba matam asigi manungda mitai masa marakta khurak ina laisaba sakna mitai gi saba wana mathong maram khangdana ngangba horuk phom khangdaba mapandagi haijilakpa mitop singna misangda lepa manba amadi makhoibu kangkhatlaga social media da function da wanganglakpa asi mitai puruki maitan asibani laudaba ngamloi haina sikogi secretary president thangjam inausana khuyek piduna thaturpa serol amana hairi serol asina makhatan haise heni phajilak laba kangluk ki irang asida mitai di pumsum sum libani irang asi hojik nemba malaga su samada samatangdu leitaba leire haiba yadri karamba matamda amuk mapan lamdagi sanglakpa mitop sing asina ngauri phairi kanglak kadoribano tambang ngamdri mitaina pungsum sumlibe irang asida mitai bu lalhanna ba marakta miyam gilusing pani wangang luini masak nai bani ID adu adani haiba phawham oiba mitai masa kharna thorok laga mitai mayam bu lalhanna ba honarak pasi mitai gidamakta yamna leibakti bani mamal yamla ba kathok padana masruk oiraba aseng ba mapari mamom loi kaya lup kaya gi thapuroi ba singna saba thakpa tumba
खंगदबा मखै ngasi फाव इजाति इपुरुप की दमकता खुनाई असigi दमकता मितै मियाम की दमकता हनबा लेतना थौना लेना कथोक तुना होटनरी असुम नांगम बथाकता होटनरी nge serek asida मितै मसानी हाइदुना सु वकल तादबा पेंग सोइरबा वजाव ngangbा अखंग hai साबा लेबा निंगबा साबा मियोय अमा अनीना मियोय खरना थोरकलगा मितै बु सोशल मीडिया दा हुंदुना ngangbा सि मलेमदा मितै बु अरानबा ताहनबा सिनबा थौरांगला हाइबदा सिंगनदबा ngamloi asigumba asi makha tana tobiganu masigi mathakta lup kharda mapandagi hajilakpa horpum khangdaba mathong maram khangdaba minau mitop kharna pullaga lup seminnaba amadi lupki pham paiminaba sing adugi maraktagi makhoi kharna miyamgi tabuk tawba sarga mitei bi yonthoknaba honaba mitei bu aranba tahanaba sinba asigumlaba sasinnaba leibak ningbugi thawung kaya asidagi makhoi bu amadi makhoi gi lupu mitei miyamna section ba phai Sasinaba leibak ningba kaya gi masindagi ngasi fawbo mathung maram khangdaba lam hen to hen ba kuki khargi mayokta wangang bangam jiba asigi nunggi wahan thok karino haibadu leibak miyam ne hena khangi ngasi fawbo da kanglo kira ngasi da isam samjarba mitai kaya khango thakta punsi pikhabna krabani miyoi lising kaya da lona tuna hojik fawbo relief camp na sang jafam loduna yamna wana maisak khangduna leiribani masida india government na kuki lar hoba singi sugi designated camp tara ga mari leiriba asigi matang da yengsinba Panana senna amadi makhoi da yanariba terms and condition adu katai pawa ngakna satlibage haibadu na thaiduna thamla ga makhoina talakpa maram sadaba demand kaya da iramdam asida tangdu leita handribani haibasi lengak pairibasina khangpam thokpani loina na karigum bada khargi khudong saba lobu manbagi thawung asi makhata na tawhaningdabagi apamba sikogi makai dagi thamlakli Manipuri Gazette government gi seda leiba oina ubigano E-Gazette onthok laga miyam nainaba yara naba hotnari Michael ZADA gi secretary Michael asomna haikre Manipuri Gazette government gi seda leiba oina ubiganu Gazette sing E-Gazette onthok laga miyam na laina nainaba yana naba hotnari Directorate of Printing and Stationery Manipur na sinduna di Manipuri Gazette amadi masigi maru oiba haiba asigi matangda nongmagi oiba seminar ama singmairong da leiba classic grande da pangthokiba thorum amada Manipuri government gi General Administration Department Transport Veterinary and Animal Husbandry gi Secretary Michael Asom na makha taraduna Gazette asi government official sing khakta gi natana miyam da su khangbada kanagadaba amani miyam na khangba nainaba yananaba araiba mongda phangba Yahanba asigi maru ibelai Gazette asi government ki order oina se de irga leiba oina ubiganu miyamna nainaba khangba lainaba digitization tawba loire aduga hojik E-Gazette onthoknaba hotnari government ki approval ngairi haiki Manipuri government ki information and technology ki secretary TS Kiran Kumar information technology ki director N Deven ZAD DP ki deputy secretary A Ragina Sanu printing and stationery Manipuri ki director A Romita Susaruk Yakiba seminar Haurakpadi Thorum Adu the printing and stationery Manipuri director A Romita na Gazette asi government gi legal document amani government gi ek rules order government approval tawraga legal document oina thamlak law court na reference oiraga justice purakpang amhali Gazette asida makhal ani lei ordinary Gazette na sayul amagi yumsa ka sanumita phongani extraordinary Gazette na numit khuding gi phongani khudak ki oiba tangai phadaba leiraba suti numit phawada Gazette phongani directorate na sahi yankai suruba lising amsa pannipu tareta gi hauraga government order Gazette ki hauraga record oina thamli ariba Gazette sin mangkidana 2024 gi February tara ka mapan digitization and archiving launch tawkre Gazette order 4647 digitization loire miyamna digitization asigi mating research to view nainabiu haidi